Hello, it's now mayam. Hꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯤ ꯀꯨꯏꯅ ꯊꯥꯒꯠꯂꯨꯗ꯭ꯔ ꯃꯇꯨꯡꯗ ꯉꯁꯤꯁꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯩꯅ ꯀꯩꯅꯣꯗ ꯑꯩꯒꯤ ꯄꯣꯁꯠ ꯑꯃꯗ ꯀꯃꯦꯟ ꯀ꯭ꯋꯦꯁꯟ ꯇꯧꯅꯖꯦꯅ ꯀ꯭ꯋꯦꯁꯟ ꯑꯟꯁꯔ ꯄꯤꯅꯖꯦꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯣ ꯑꯩ ꯉꯁꯤ ꯅꯍꯥꯟꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯅꯝꯕꯩ ꯃꯇꯝꯁꯤ ꯏꯔꯩ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯚꯤꯗꯤꯑꯣ ꯃꯇꯝ ꯈꯔ ꯄꯦꯟꯗꯤꯡ ꯂꯩꯈꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯀ꯭ꯋꯦꯁꯟꯁꯦ ꯄꯥꯊꯣꯛꯑꯒ ꯑꯩ ꯑꯟꯁꯔ ꯁꯨꯝ ꯄꯤꯖꯔꯒꯦ ꯑꯟꯁꯔꯁꯦ ꯃꯌꯥꯝ ꯌꯥꯝꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯆꯞ ꯃꯥꯟꯅꯕ ꯑꯟꯁꯔ ꯀ꯭ꯋꯦꯁꯟꯁꯨ ꯍꯪꯕꯤꯔꯦꯕꯀꯣ ꯑꯗꯣ ꯄꯥꯍꯧꯗꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯌꯥꯝ ꯄꯥꯍꯧꯗꯕ ꯌꯥꯎꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯈꯪꯗꯕ ꯅꯆꯥꯅꯤ ꯅꯅꯥꯎꯅꯤ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯑꯁꯦ ꯑꯗꯨꯗꯤ ꯑꯩ ꯀꯃꯦꯟꯁꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯀꯂꯦꯛ ꯇꯧꯔꯒ ꯊꯝꯃꯕꯅꯦꯕꯀꯣ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯄꯥꯊꯔꯒꯦ ꯑꯍꯥꯟꯕꯗ ꯂꯩꯔꯤꯁꯦ ꯑꯍꯥꯟꯕꯗ ꯁꯦꯞꯇꯦꯝꯕꯔ ꯀꯤꯡ ꯍꯥꯏꯌꯦ ꯁꯦꯞꯇꯦꯝꯕꯔ ꯀꯤꯡꯁꯦ ꯃꯥꯅ ꯄꯤꯔꯛꯏꯕ ꯍꯪꯉꯛꯏꯕ ꯀꯣꯏꯁꯟꯁꯦ ꯑꯍꯥꯟꯕ ꯋꯥꯟꯗ ꯗ ꯕꯤꯀꯥꯁ ꯑꯩꯒꯤꯁꯦ ꯁꯣꯏꯗꯅ ꯄꯥꯊꯣꯛꯄꯤꯌꯨꯀꯣ ꯍꯥꯏꯌꯦ ꯋꯥꯟꯗ ꯗ ꯕꯤꯀꯥꯁꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯍꯥꯏꯕꯤꯌꯨ ꯍꯥꯏ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛꯇꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯅꯨꯡꯁꯤ ꯗꯗꯥꯁꯨ ꯅꯨꯡꯁꯤ ꯑꯗꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯨ ꯂꯣꯏ ꯅꯨꯡꯁꯤ ꯇꯧꯕꯇꯕꯨ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯅꯝꯕꯔ ꯇꯨꯗ ꯗꯥ ꯕꯤꯀꯥꯁꯀꯤ ꯗ꯭ꯔꯤꯝꯅ ꯀꯩꯅꯣ ꯗꯥ ꯕꯤꯀꯥꯁꯀꯤ ꯗ꯭ꯔꯤꯝ ꯑꯩꯒꯤ ꯗ꯭ꯔꯤꯝꯁꯦ ꯍꯣꯏ ꯑꯩ ꯑꯥꯔꯇꯤꯁꯄꯨꯗꯤ ꯑꯣꯏꯖꯔꯤ ꯖꯨꯅꯤꯌꯔ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯂꯩꯖꯕꯅꯦ ꯁꯨꯝ ꯃꯇꯦꯛ ꯃꯌꯥ ꯁꯨꯝ ꯁꯣꯔꯠ ꯐꯤꯂꯝꯒꯨꯝꯕ ꯃꯇꯦꯛ ꯈꯔ ꯇꯧꯖꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯤꯗ ꯍꯥꯟꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯅ ꯉꯝꯕꯕꯨꯗꯤ ꯑꯩ ꯈꯛꯇꯅ ꯉꯝꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯒꯠꯂꯤꯕ ꯌꯨꯠꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯥꯟꯅꯔꯒ ꯑꯃꯨꯛꯇꯪꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯃꯇꯪ ꯄꯨꯔꯛꯄ ꯉꯝꯕꯁꯦ ꯁꯤ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯗ꯭ꯔꯤꯝꯁ ꯑꯣꯏꯅꯗꯤ ꯂꯩ ꯑꯗꯨꯒ ꯅꯝꯕꯔ ꯊ꯭ꯔꯤꯗ ꯗꯥ ꯕꯤꯀꯥꯁꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯐ꯭ꯔꯦꯟ ꯍꯥꯏꯕꯗꯤ ꯗꯥ ꯕꯤꯀꯥꯁꯀꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯕ ꯗꯥ ꯕꯤꯀꯥꯁꯄꯨ ꯂꯨꯅ ꯈꯟꯖꯕ ꯐ꯭ꯔꯦꯟ ꯂꯩꯔꯒꯗꯤ ꯀꯅꯥꯅꯣ ꯃꯃꯤꯡꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯈꯟꯕꯤꯕ ꯑꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯏꯃꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯃꯌꯥꯝ ꯂꯩ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯑꯩꯒꯤ ꯏꯅꯛ ꯅꯛꯄꯗ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯅꯨꯡꯁꯤꯊꯣꯏ ꯄ꯭ꯔꯕꯤꯟ ꯃꯕꯥꯅꯤꯅ ꯑꯩꯒꯤꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯊꯣꯃꯥꯁ ꯅꯨꯡꯁꯤꯊꯣꯏ ꯄ꯭ꯔꯕꯤꯟ ꯑꯗꯨꯝ ꯑꯩꯒꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯩꯀꯥꯏꯗꯒꯤ ꯑꯗꯨꯝ ꯇꯤꯟꯅꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯑꯇꯣꯞꯄ ꯂꯝ ꯑꯥꯎꯠꯁꯥꯏꯗꯇꯗꯤ ꯃꯌꯥꯝ ꯂꯩ ꯈꯪꯅ ꯆꯥꯟꯅꯕ ꯑꯩꯒꯤ ꯕ꯭ꯔꯗꯔꯁꯤꯡ ꯑꯣꯏꯔꯒꯁꯨ ꯑꯩ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯖꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯂꯩ ꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯈꯟꯅꯕ ꯑꯃꯅꯤꯇꯪ ꯍꯥꯏꯔꯒꯦ ꯅꯨꯡꯁꯤꯊꯣꯏ ꯄ꯭ꯔꯕꯤꯟ ꯑꯗꯒꯤ ꯑꯗꯨꯝ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄꯗ ꯊꯣꯃꯥꯁ ꯕꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯈꯪꯅꯔꯕꯅꯤ ꯊꯣꯃꯥꯁ ꯕꯤ ꯃꯣꯏ ꯑꯗꯨꯝ ꯈꯔ ꯂꯩ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗ ꯑꯩꯅ ꯇꯤꯟꯅꯕꯗ ꯍꯥꯏꯔꯒꯗꯤ ꯑꯗꯩ ꯗꯥ ꯕꯤꯀꯥꯁꯅ ꯍꯧꯖꯤꯛꯐꯥꯎ ꯍꯣꯠꯅꯔꯛꯄꯁꯤ ꯁꯤ ꯌꯧꯔꯛꯄꯗ ꯐꯨꯜ ꯀ꯭ꯔꯦꯗꯤꯠ ꯀꯅꯥ ꯑꯣꯏꯒꯦ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎ ꯍꯣꯠꯅꯔꯛꯄꯁꯦ ꯀꯩꯁꯨ ꯑꯩꯒꯤ ꯁꯤꯃ ꯉꯝꯃꯦ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯖꯈꯤꯔꯣꯏ ꯌꯥꯝ ꯋꯥꯠꯂꯤ ꯍꯣꯠꯅꯒꯗꯕꯩ ꯃꯇꯝꯗꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯁ꯭ꯇꯦꯖ ꯈꯔꯁꯤꯗ ꯑꯩꯅ ꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯕꯨ ꯍꯦꯛ ꯄꯨꯊꯣꯛꯄꯤꯔꯛꯄ ꯑꯩꯒꯤ ꯑꯣꯖꯥ ꯑꯦꯝꯂꯦꯝ ꯏꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯅ ꯆꯦꯅꯦꯜꯁꯨ ꯂꯩꯕꯅꯦ ꯁꯤꯒꯤ ꯃꯄꯨ ꯀꯦꯃꯦꯔꯥꯁꯨ ꯀꯥꯞꯄꯦ ꯑꯣꯖꯥꯁꯦ ꯑꯗꯣ ꯐꯤꯂꯝ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯑꯣꯅꯔꯅꯤ ꯑꯦꯝꯂꯦꯝ ꯏꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯁꯤꯒꯤ ꯃꯃꯤꯡꯅ ꯃꯪꯂꯤꯝ ꯀꯧꯋꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯃꯂꯦꯝ ꯀꯧꯋꯦꯕꯀꯣ ꯑꯣꯖꯥ ꯃꯂꯦꯝꯗ ꯄꯤꯅꯤꯡꯉꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯑꯩꯕꯨ ꯑꯗꯨꯝ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯩꯕꯨ ꯀꯗꯥꯏꯗ ꯀꯩ ꯁꯣꯏꯈꯤꯗ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯗꯦꯞꯆꯥꯟ ꯈꯨꯃꯟ ꯃꯥꯅ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯂꯩꯕꯅꯦ ꯃꯣꯏꯗ ꯄꯤꯅꯤꯡꯉꯦ ꯊꯦꯡꯛ ꯌꯨ ꯁꯣꯏꯗꯅ ꯄꯥꯊꯣꯛꯄꯤꯔꯣꯀꯣ ꯗꯥ ꯕꯤꯀꯥꯁ ꯕꯤꯒ ꯐꯦꯟꯅꯦ ꯊꯦꯡꯛ ꯌꯨ ꯑꯩꯅ ꯁꯨꯝ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯔꯤ ꯁꯦꯞꯇꯦꯝꯕꯔ ꯀꯤꯡ ꯑꯗꯨꯝ ꯀꯣꯏꯁꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯃꯊꯪ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯃꯊꯪꯒꯤꯁꯦ ꯑꯔꯁꯗꯂꯤ ꯍꯥꯏꯌꯦ ꯑꯔꯁꯗꯂꯤꯅ ꯀꯣꯏꯁꯟ ꯃꯥꯅ ꯍꯪꯒꯤꯁꯦ ꯅꯝꯕꯔ 1 ꯗꯗꯥꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩꯁꯦ ꯊꯧꯕꯥꯜꯗꯒꯤꯅꯦ ꯗꯗꯥꯒꯤ ꯖꯦꯐ ꯂꯩꯕ꯭ꯔꯣ ꯖꯦꯐꯁꯦ ꯂꯩꯔꯝꯃꯦ ꯑꯗꯣ ꯀꯥꯏꯅꯈ꯭ꯔꯦ ꯗꯗꯥꯒ ꯆꯦ
Ramyaga ichine nauro nati sum hoi ichine naw makti nate adum phajana luna tinabadi oi dada khoi gi ichine naw kyano khoi gi ichine naw ani ne aigi tak thongbadi yamba ma aduga aina atomba haita ani khatane nupa ani dada gi sahi kyano aigi sahi se ai private oina thamjarage simadi ana kitang haibada nuaita ba mutang oire pa dada gi MC kaino aigi MC aigi MC ai sai sai jagre ai khoi gi lai bhoji manipur film da yam sothari basi kitang do su web ama nai basi masi aigi aim oina thamje hoji pok oina ti ai topa aigi personal aigi thabo inkhang aigi senthok lambi ke ka gi ai kem khande hoji manipur sothari se akhoi angang mo yuk da moina chingkhat piramba ipame si aigi aim aduga question number 7 je dada ki favorite song se keno aigi favorite song se Waikhu film gi ama karamba kusem no ne sei sapudi hite ko ado gi sei do mayam su ek tabada ba haigadra ado mai oi gi na hawai disu tum angang uri ngi di pamjara la e ado sei je ado next dada gi favorite color si kaino ai favorite color si lili white ado white ne gray ga ai favorite color hagadi Dada karam nupi da khwaiding pam dada karam nupi na khwaiding na pamge ai nupi gi oiba character se hoi mirak su thokpa aduga hena ziki matamda hika henba thabak tawri using se sina taba pame ai kepta mai qualification ke ka ai wona thoidok te kesu tabudabu yam pukchen chengba awaba masak khangba mi pam ati kem pamne masak ki kai ki masak pudi daka oi ko sak yam daka oi tabudabu maduna ai first hana priority do ne pd first priority di ai gi wena mahana ke haitare tabuk to mahana phaba gyan taba adu ai gi keno pame de pd pam ai gi de dum pame adagi dadaki favorite curry se kaino ai gi se mayam na hinadabdi waramani keno se bip thonguse masi madi ai favorite oire dagi next dada se masak phajai kai chage ai sak phajai ri sungai haijaroi sak phajai habdi haijaroi khoi mayam na nungsibiba chuma khoina tawjari sida nungsibiba amadi nusiba phawrakati mije phajabu su poi hai ado ai sak phajai habdi ai hairoi adubu mayam sane sak se dum sai ke pai hai dunu khangdri se madi mama ado next time dadagi papa mama punna leiri bro leiri ai nong matang chaba da lek usarake baba ga khoi ba ne family loi usarake ba dada in hangjari ba question se loina khumbiro u kumakani haibagi thajabu su lei dada phone support tawjari thank you so much ai bu phone support to bagi matam kuina sangna ai dum mayam gi seba to bang ngamboi jage next lo khalase next SK thanin hai dada gi sunaw kya suge ai gi sunaw ani aduga dada na kaya subono ima baba ni mak leibra aina tomba ima baba suna leiri SK thanin thank you next sana oinam se akhui sister oidira khangbe ma se ai gi dum ai gi video khudimakta adum ai masak khange sam kaya ni ai gi big fan ama leijare ya sim khange my question je pathok charage number 1 da bro gi snow kya no ani ne kai lam da gi no ai se thoban da gi ne thoban me la ron adai da gi ne bro gi mama baba gi ming hai piramo khoi bai ming na wai khom boy aduga khoi mai ming na wai khom nobi thank you so much ade mathang gi pathok charage aryang riamai dadagi qualification khangjaninge aduga dadagi dream place hai biro deptan support su tawjake ai qualification adagi qualification ai private one thamjarage khangbu jaw mani ado ai dum private one thamjarage misima aduga ai gi dream place ya sing matang si dane em interest am leije ai dum aina
ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯒꯤ ꯍꯣꯏ ꯑꯇꯣꯞꯄ ꯂꯝ ꯆꯠꯅꯤꯡꯉꯦ ꯇꯧꯕꯗꯕꯨ ꯏꯟꯗꯤꯌꯥ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯈꯨꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯝ ꯁꯤꯁꯦ ꯑꯩ ꯆꯠꯅꯤꯡꯉꯦ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯇꯣꯞꯄꯗ ꯄꯩꯁꯥ ꯃꯌꯥꯝ ꯍꯨꯟꯗꯣꯛꯇꯣꯏ ꯁꯔꯨꯛ ꯕꯦꯡꯀꯣꯛꯇ ꯀꯩꯗ ꯃꯌꯥꯝ ꯍꯨꯟꯗꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯇꯨꯔ ꯑꯣꯏꯅ ꯇꯧꯅꯤꯡꯉꯦꯕ ꯑꯩꯁꯦ ꯃꯊꯪ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯒꯦ ꯃꯊꯪꯁꯤꯗꯅ ꯊꯣꯏꯕꯤ ꯕꯤꯕꯤ ꯍꯥꯏ ꯕ꯭ꯔꯣ ꯕꯤꯀꯥꯁꯁꯤ ꯐꯤꯂꯝꯒꯤ ꯂꯥꯏꯟꯁꯤꯗ ꯑꯗꯨꯝ ꯆꯠꯇꯣꯏꯔꯥ ꯆꯠꯀꯅꯤ ꯑꯩ ꯐꯤꯂꯝꯒꯤ ꯂꯥꯏꯟꯁꯤ ꯑꯗꯨꯝ ꯃꯈꯥ ꯂꯦꯞꯇꯅ ꯑꯩ ꯇꯧꯒꯦ ꯈꯜꯂꯦ ꯑꯩꯅ ꯍꯦꯛ ꯉꯝꯃꯤꯈꯩ ꯍꯣꯏ ꯃꯇꯥꯡꯅ ꯀꯟꯗꯤꯁꯟꯅ ꯆꯥꯈꯤꯗꯕ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯀꯣꯟꯅ ꯊꯣꯛꯂꯛꯀꯗꯕ ꯋꯥꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯇꯧꯒꯦ ꯈꯜꯂꯦ ꯗꯗꯥ ꯑꯗꯨꯒ ꯃꯊꯪꯗ ꯅꯦꯛꯁ ꯁꯤꯂꯩꯃ ꯈꯣꯏꯅꯥꯏꯖꯝ ꯗꯗꯥꯒ ꯆꯦꯔꯥꯃꯤꯌꯥꯒ ꯀꯣꯏꯅꯕ꯭ꯔꯣ ꯈꯪꯖꯅꯤꯡꯉꯦ ꯁꯤ ꯀꯣꯏꯁꯟ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯍꯪꯉꯤꯁꯦ ꯀꯣꯏꯅꯗꯦꯀꯣ ꯈꯪꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯆꯝꯅ ꯂꯣꯏꯅꯩ ꯐꯖꯅ ꯍꯣꯏ ꯌꯥꯝ ꯐꯖꯅ ꯀ꯭ꯂꯣꯖ ꯑꯣꯏꯅꯗꯤ ꯂꯣꯏꯅꯩ ꯑꯗꯣ ꯀꯣꯏꯅꯕꯃꯛꯇꯤ ꯀꯣꯏꯅꯕ ꯅꯠꯇꯦ ꯅꯦꯛꯁꯇ ꯄꯥꯊꯣꯛꯆꯔꯒꯦ ꯀꯍꯥꯎ ꯑꯣꯀꯦ ꯅꯦꯛꯁꯇ ꯃꯦꯃꯣꯔꯤ ꯁꯧꯕꯝ ꯍꯥꯏꯌꯦ ꯗꯥꯕꯤꯀꯥꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯗꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯗꯥꯁꯦ ꯑꯦꯛꯇꯤꯡ ꯇꯧꯕꯗ ꯌꯥꯝ ꯄꯛꯆꯩ ꯌꯥꯝ ꯍꯩꯌꯦ ꯑꯦꯛꯇꯤꯡ ꯀ꯭ꯂꯥꯁ ꯆꯠꯄ꯭ꯔꯥ ꯗꯥꯒꯤ ꯑꯦꯛꯇꯤꯡ ꯂꯣꯏꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯇꯧ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯗꯗꯥꯕꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯂꯦꯞꯇꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯎ ꯁꯤꯒꯤ ꯋꯥꯍꯪꯁꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩ ꯑꯩꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤꯃꯗꯤ ꯑꯩ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯊꯝꯃꯒꯦ ꯑꯗꯨꯒ ꯗꯥꯒꯤ ꯑꯦꯛꯇꯤꯡ ꯇꯧꯕ ꯌꯥꯝ ꯄꯛꯆꯩ ꯈꯣꯠꯂꯦ ꯊꯦꯡꯛ ꯌꯨ ꯑꯩ ꯑꯦꯛꯇꯤꯡꯒꯤ ꯀ꯭ꯂꯥꯁ ꯑꯣꯏꯅꯗꯤ ꯑꯩꯁꯤ ꯊꯣꯏꯗꯣꯛꯄꯗꯤ ꯆꯠꯂꯛꯇꯦ ꯑꯗꯨꯝ ꯑꯣꯖꯥꯁꯤꯡꯗꯒꯤ ꯈꯪꯖꯍꯧꯕ ꯑꯣꯖꯥꯁꯤꯡꯅ ꯁꯤ ꯇꯧ ꯍꯥꯏꯕꯤꯔꯝꯃꯗꯤ ꯈꯪꯖꯍꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯃꯇꯝ ꯈꯔ ꯈꯣꯡꯗꯥꯔꯝꯃꯤ ꯖꯨꯅꯤꯌꯔ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯗꯣꯟ ꯀꯩꯀꯥꯒꯤ ꯑꯝꯇ ꯅꯠꯇꯕꯤꯗ ꯁꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯟꯕ ꯑꯣꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯈꯤꯇꯪ ꯈꯣꯡꯗꯥꯔꯝꯕꯗꯒꯤ ꯁꯤꯗꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯈꯤꯇꯪꯗꯤ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯋꯥꯈꯜꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯠꯂꯤ 100ꯒꯤ ꯃꯅꯨꯡꯗ 10 ꯌꯧꯗꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯍꯩꯕ ꯍꯥꯏꯁꯦ ꯇꯧꯕꯇꯕꯨ ꯁꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯐꯤꯜꯗꯨꯗ ꯈꯣꯡꯗꯥꯔꯨꯕ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯈꯣꯡꯗꯥꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯏꯁꯥꯗ ꯑꯦꯛꯇꯤꯡ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯏꯁꯥꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯖꯔꯦꯕ ꯍꯥꯟꯅ ꯑꯦꯛꯇꯤꯡ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯂꯦꯡꯉꯥꯎ ꯊꯤꯡꯉꯥꯎ ꯄꯨꯡꯇꯧ ꯇꯧꯕꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯑꯆꯧꯕ ꯐꯤꯜꯝ ꯑꯃꯗ ꯆꯪꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯏꯁꯥꯗ ꯀꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯆꯦꯛꯁꯤꯟꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯦꯟ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯄꯥꯛꯆꯔꯒꯦ ꯗꯗꯥ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯂꯦꯞꯇꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯣꯏ ꯑꯩ ꯌꯥꯔꯤꯃꯈꯩ ꯂꯦꯞꯇꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯝ ꯑꯩꯅ ꯉꯝꯃꯤꯈꯩ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯂꯦꯞꯇꯅ ꯊꯥꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯅꯦꯛꯁꯇ ꯄꯥꯊꯣꯛꯑꯁꯤꯀꯣ ꯅꯦꯛꯁ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯦꯃꯣꯔꯤ ꯁꯣꯕꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯊꯪ ꯄꯥꯊꯣꯛꯆꯔꯒꯦ ꯋꯥ ꯍꯥꯏꯒ 707 ꯃꯥꯒꯤ ꯀꯩꯅꯣꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯦ ꯕꯥꯕꯣꯞꯁꯦ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯀꯦꯃꯦꯔꯥꯒꯤ ꯀꯩꯅꯣꯗ ꯑꯣꯟ ꯁ꯭ꯀ꯭ꯔꯤꯟꯗ ꯂꯩꯔꯨꯔꯕꯅꯤꯅ ꯉꯁꯤꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯚꯤꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛꯁꯤꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕ ꯃꯣꯏ ꯚꯤꯌꯨꯋꯔꯁꯤꯡ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯁꯤꯗ ꯃꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯈꯤꯗꯕ ꯐꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯁꯦ ꯀꯩꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦꯕ ꯑꯗꯩ ꯃꯌꯥꯝꯗꯨꯒꯤ ꯄꯦꯟꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯦ ꯃꯁꯤꯒꯤ ꯚꯤꯌꯨꯋꯔꯁ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯋꯥꯈꯜ ꯌꯥꯝ ꯇꯥꯗꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯈꯣꯏꯕꯨ ꯀꯥꯏꯗ ꯀꯩ ꯁꯣꯏꯈꯤꯗꯒꯦ ꯑꯗꯨ ꯇꯧꯈꯤꯗꯒꯦꯅ ꯍꯦꯛꯇ ꯉꯥꯡꯕꯤ ꯆꯩꯕꯤꯕ ꯀꯩꯁꯨ ꯑꯗꯨꯅꯦꯅ ꯑꯩꯈꯣꯏꯗ ꯍꯔꯥꯎꯖꯩ ꯕꯥꯕꯣꯞꯁꯤꯡꯁꯤꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯦ ꯑꯗꯒꯤ ꯅꯦꯛꯁ ꯀꯣꯏꯁꯟꯗ ꯀꯣ ꯖꯦꯁꯟ ꯌꯨꯝꯅꯥꯝ ꯕꯤꯀꯥꯁꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯣ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯅ ꯀꯌꯥꯅꯣ ꯑꯩꯁꯦ ꯊꯧꯕꯥꯜꯗꯒꯤꯅꯦ ꯑꯗꯨ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯏꯆꯤꯟ ꯏꯅꯥꯎ 2 ꯏꯌꯥꯝꯕ ꯑꯃꯒ ꯑꯩꯒ ꯑꯦꯟ ꯅꯦꯛꯁꯇ ꯁꯄꯅꯥ ꯂꯥꯏꯃꯌꯨꯝ ꯍꯥꯏꯌꯦ ꯕ꯭ꯔꯣꯁꯤ ꯀꯩ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯟꯖꯥꯡꯒ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯁꯦ ꯊꯧꯕꯥꯜꯗꯒꯤꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯟꯖꯥꯡ ꯍꯥꯏꯔꯒꯗꯤ
ꯄꯥꯝꯖꯕꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯀꯩꯅꯣ ꯆꯒꯦꯝꯄꯣꯝꯕꯅ ꯏꯄꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯕꯤꯗ꯭ꯌꯥꯄꯇꯤ ꯅꯥꯎꯔꯦꯝ ꯏꯆꯥ ꯕꯤꯀꯥꯁꯁꯦ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯃꯁꯛꯁꯨ ꯃꯒꯨꯟꯁꯨ ꯌꯥꯝ ꯂꯩ ꯑꯦꯛꯇꯤꯡꯁꯨ ꯌꯥꯝ ꯍꯩ ꯏꯆꯥꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯀꯨꯏꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯅꯀꯣꯛ ꯐꯥꯎ ꯆꯤꯛꯇꯕꯁꯨ ꯑꯣꯏꯌꯨ ꯏꯆꯥ ꯕꯤꯀꯥꯁ ꯍꯥꯏꯔꯕꯅꯤꯅ ꯑꯩꯒꯤꯗꯤ ꯏꯃꯥ ꯊꯣꯛꯑꯦ ꯑꯗꯨꯅ ꯏꯃꯥ ꯀꯧꯖꯔꯒꯦ ꯏꯃꯥ ꯕꯤꯗ꯭ꯌꯥꯄꯇꯤ ꯀꯩ ꯍꯥꯏ ꯀꯩꯅꯣ ꯀꯣꯏꯁꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯕꯁꯦ ꯄꯥꯛ ꯇꯥꯗꯦ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯣꯏꯖꯔꯒꯁꯨ ꯃꯤꯅ ꯑꯌꯥꯝꯕꯅ ꯑꯩꯈꯣই ꯃꯁꯦꯟꯗ ꯑꯣꯏꯅ ꯅꯝꯊꯅꯕ ꯍꯣꯠꯅꯕꯤꯌꯦꯕ ꯑꯩꯈꯣই ꯏꯃꯥꯗꯧꯅ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯅꯠꯇ꯭ꯔꯒꯁꯨ ꯋꯥꯍꯩ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯅꯤꯡꯕ ꯏꯁꯥꯗ ꯑꯃ ꯐꯥꯎꯖꯩꯌꯦꯕ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯏꯃꯥ ꯕꯤꯗ꯭ꯌꯥꯄꯇꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯥꯟꯊꯣꯏ ꯑꯣꯏꯅꯥꯝ ꯕ꯭ꯔꯣꯁꯤ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯁꯦ ꯊꯧꯕꯥꯜꯗꯒꯤꯅꯤ ꯅꯦꯛꯁ ꯃꯊꯪ ꯑꯃꯨꯛ ꯄꯥꯊꯣꯛꯑꯁꯤ ꯃꯌꯥꯝ ꯅꯥꯎꯇꯣꯟ ꯈꯨꯃꯟꯆꯥꯅ ꯍꯪꯉꯦ ꯕ꯭ꯔꯣꯁꯦ ꯀꯥꯏꯗꯒꯤ ꯅꯨꯄꯤ ꯀꯣꯏꯒꯦ ꯁꯦꯡꯅ ꯈꯨꯝꯕꯤꯌꯣ ꯁꯤꯡꯒꯜꯅꯦꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯣ ꯑꯣꯏꯔꯝꯗꯧ ꯊꯥꯖꯗꯦꯕ ꯁꯨꯝ ꯈꯪꯅꯤꯡ ꯇꯧꯕꯅꯦ ꯑꯩꯁꯦ ꯍꯣꯏ ꯃꯃꯥꯡ ꯄꯥꯁꯇꯗꯤ ꯑꯗꯨꯝ ꯂꯩꯔꯝꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯊꯣꯏꯗꯣꯛꯄ ꯑꯗꯨꯃꯗꯤ ꯂꯩꯖꯗ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯃꯊꯪ ꯄꯥꯊꯣꯛꯑꯒꯦ ꯀꯦ ꯈꯨꯃꯟ ꯍꯥꯏ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯕꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯔꯤ ꯂꯩꯕꯤꯕꯒꯦ ꯁꯣ ꯏꯟꯇꯔꯦꯁ ꯀꯃꯦꯟꯁꯦ ꯌꯥꯝ ꯁꯨꯝ ꯈꯨꯝꯅꯤꯡꯉꯦ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯕꯤꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯩ ꯂꯩꯕꯤꯕꯒꯦ ꯍꯥꯏꯁꯤ ꯈꯨꯗꯣꯡꯆꯥꯗꯕꯩꯗꯤ ꯄꯨꯔꯥ ꯆꯥꯗ꯭ꯔꯦ ꯈꯤꯇꯪ ꯈꯨꯗꯤꯡꯃꯛꯇ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩ ꯏꯁꯥ ꯑꯥꯔꯇꯤꯁ ꯑꯣꯏꯖꯔꯒꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯃꯌꯥꯝ ꯑꯣꯐ ꯁ꯭ꯀ꯭ꯔꯤꯟꯗ ꯂꯩꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯗꯤꯔꯦꯛꯇꯔ ꯀꯦꯃꯦꯔꯥꯃꯦꯟ ꯃꯣꯏꯒꯤꯁꯨ ꯌꯥꯎꯅ ꯑꯩ ꯂꯣꯏ ꯌꯦꯡꯁꯤꯟꯖꯩꯌꯦꯕ ꯂꯣꯏ ꯈꯪꯉꯦ ꯂꯣꯏ ꯂꯣꯏꯅꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯋꯥꯏꯁꯤꯅ ꯁꯤꯅꯤ ꯑꯣꯖꯥꯁꯤꯡꯁꯤꯅ ꯋꯥꯏꯁꯤꯅ ꯁꯤꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯖꯩ ꯑꯟꯗꯔꯁꯇꯦꯟ ꯂꯣꯏ ꯇꯧꯖꯩꯌꯦꯕ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕꯒꯤ ꯋꯥꯗꯤ ꯌꯥꯝ ꯈꯨꯗꯣꯡꯆꯥꯗ꯭ꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯩꯅꯣ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯌꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯑꯄꯤꯛꯄ ꯖꯒꯥꯗꯒꯤ ꯑꯄꯤꯛꯄ ꯄ꯭ꯔꯗꯛꯁꯟ ꯑꯣꯏꯅ ꯇꯧꯖꯕꯅꯤ ꯁꯨꯝ ꯇꯦꯛ ꯃꯌꯥꯝꯒ ꯃꯥꯟꯅꯅꯕ ꯍꯣꯠꯅꯖꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯛꯑꯒꯁꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯗ ꯎꯕꯤꯗꯦ ꯁꯣꯝꯗ ꯂꯨꯄꯥ ꯆꯥꯝꯃ ꯆꯅꯤꯅ ꯚꯔꯥ ꯇꯧꯔꯒ ꯆꯠꯇꯣꯏꯅꯤ ꯚꯔꯥ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯗ ꯃꯥꯏ ꯄꯥꯛꯆꯔꯗꯤꯅ ꯁꯤꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯉꯁꯤꯒꯤ ꯅꯣꯡꯃꯒꯤ ꯍꯥꯏꯗꯨꯅꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯃꯨꯛꯇꯪꯗꯤ ꯚ꯭ꯌꯨꯑꯔꯁꯀꯤ ꯃꯈꯥꯁꯨ ꯃꯌꯥꯝꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯃꯌꯥꯝꯅ ꯊꯧꯅꯥ ꯍꯥꯞꯄꯤꯌꯣ ꯑꯩꯈꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯑꯩ ꯈꯛꯇꯅꯕꯨꯗꯤ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯝꯕ ꯂꯦꯚꯦꯜꯐꯥꯎꯗ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯋꯦꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯦꯟ ꯅꯦꯛꯁꯇ ꯁꯩꯇ꯭ꯌ ꯄꯨꯈ꯭ꯔꯦꯝꯕꯝ ꯕ꯭ꯔꯣꯁꯤ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯁꯦ ꯊꯧꯕꯥꯜꯗꯒꯤꯅꯤ ꯑꯗꯒꯤ ꯃꯊꯪꯗ ꯌꯨꯝꯈꯥꯏꯕꯝ ꯕꯦꯔꯤꯌꯥ ꯇꯧꯔꯨ ꯃꯥꯏ ꯄꯥꯛꯑꯣ ꯕꯣꯔ ꯑꯣꯏꯅ ꯄꯤꯊꯣꯛꯀꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯅꯥꯎꯗꯗꯤ ꯊꯦꯡꯛ ꯌꯨ ꯄꯥꯛꯆꯔꯒꯦ ꯃꯥꯏ ꯄꯥꯛꯆꯔꯒꯦ ꯕꯣꯔ ꯑꯣꯏ ꯄꯤꯁꯟꯕꯤꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯊꯪ ꯅꯦꯛꯁ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯒꯦ ꯃꯊꯪꯗ ꯄꯦꯄꯦ ꯊꯣꯛꯆꯣꯝꯅ ꯍꯪꯕꯤꯔꯛꯏꯁꯤ ꯕ꯭ꯔꯣꯁꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯁꯤꯒꯨꯝꯂꯕ ꯑꯥꯔꯠꯀꯤ ꯍꯤꯔꯝ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯥꯝꯅ ꯍꯧꯕꯤꯔꯛꯄ꯭ꯔꯥ ꯀꯔꯤꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕ ꯑꯩꯁꯦ ꯊꯧꯕꯥꯜꯗꯒꯤꯅꯦ ꯁꯤꯒꯤ ꯑꯥꯔꯠꯀꯤ ꯂꯝꯕꯤꯁꯦ ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯐꯤꯂꯝ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯤꯀꯥꯟꯗꯒꯤ ꯑꯩ ꯄꯥꯝꯖꯔꯦꯕ ꯑꯩꯈꯣꯏꯒꯤ ꯀꯥ ꯒꯣꯀꯨꯜꯅ ꯐꯤꯂꯝ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯗꯒꯤ ꯆꯦꯕꯂꯥ ꯃꯣꯏꯅ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯥ ꯑꯣꯂꯦꯟ ꯃꯣꯏꯅ ꯇꯧꯔꯛꯄ ꯀꯥꯟꯗ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯇꯧꯔꯛꯄ ꯀꯥꯟꯗ ꯃꯣꯏ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯚꯥꯏ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤ ꯃꯥꯟꯕ ꯑꯉꯥꯡ ꯋꯥꯈꯜ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯁ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯦ ꯈꯣꯠꯂꯤꯒ ꯍꯥꯏꯔꯒ ꯑꯩ ꯁꯤꯗꯁꯨ ꯊꯣꯛꯍꯟꯖꯔꯝꯃꯒꯦ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯇꯧꯈꯤꯕꯗꯣ ꯄꯤꯛꯏꯀꯥꯟꯗ ꯌꯥꯎꯔꯛꯑꯦ ꯑꯗꯨꯝ ꯄꯥꯝꯖꯅ ꯍꯧꯔꯛꯑꯦ ꯇꯧꯔꯛꯑꯦ ꯑꯗꯒꯤ ꯅꯦꯛꯁ ꯕꯥꯏ ꯅꯦꯛꯁ ꯑꯗꯨꯝ ꯂꯦꯞꯇꯅ ꯍꯣꯠꯅꯔꯛꯑꯦ
adagi mathangda next mayam gi question pulap pabadi ngamdrabanina khara makhai di khongkala collect tawra pabadi loisangre ado aroi bada ina hygienic mase keno nungai ba keno adaki ebida yamba salam nongban kongyan ba yambana manawai ba ngonda yam keno haitare lawsing oina ba keno mahaibire hoi aige soiba hoige soibane tasingna kuiraba video di oiduni yamana hoi diwali da malin sa namba diwali gi keno su yaw bai se akhoi soibane akhoi samadu saujadi yambu video sigi khudung sa baloraga thank you so much haina aina haijari na nauna hoi ai khakta natana atop to haurai ba huji junior artist oina hoigi karino pochi kaino khangdana tawriba adi pangtok to sanmi yabagi haina chana bi malai se akhoi punamda semtok minase ai khata phai habanati adagi ma phai habanati punam tung semtok minasi adoga hujiki yamba salam nongban kunyanba yamba se yamba bu haninga litana thakaba phungdu sari na nauna akhoi bu sumaina guideline ama pibi ko si yam tenjai tasengna hagadi ado tasengna madugi keno se akhoi na matam du dadi adugum ba se kaina kan leramde akhoi na kaina chana bi je kan khangjan ba oide ba taw khangjan ba oide ba sigi je sai matang adune akhoi na yam kanna hena khangjan ba dagi yam kanna thijalu ba adugum badi adugi stage di oigidreba aduna hojik lakaduriba matung tarapadi yamana so haibire do aije dum sahi amani gi mamang dagi sikumji khara kumni sinjaraga tawjare matamduda hoi akoi ge soibane akoina khanthauda ba wakhanduna tawjarubne sigi damakta yengbiba amadi keno yamadasu akoina napiu haina haijari tasengna masingi damakta ni hoi soigre tawdabu mathang tarapadi direction pibiriba adagi story biriba mayamna munna akhoi ojajingna khanthabiu artist ta keno sunatana artist ta tari khoi di tasengna director duna si taw hari taw khaduni hoi hujikpudi akhoi su miju loina si yade yade habatu khangaga si pamde si taw si mina ngang kani habatu khoi gi keno di leirabne wakhandadi adubu next time adum akhoi su semtok charake aduga hakolaiba eigi maru mapang adagi tawminariba art kilamjai gi yamba ojagu pumnamak poine kolon haijari aikoina film tawsuno short film tawsuno web series tawsuno kitang aidi lon hagasu lona lobida bida koi isagi lon ngangba dress makselagasu hanlaman sini yengbiya ba mongno selaga amutang phajana tawmina si habisi ai mayam gi mafamda amadi oja ko rupna mukta ai khulo lagai nijari ngasigi comment pathokpase comment me ama pibirakpodo ai punnadi pathokpudi ngamjadre zamanaba comment same comment sida sigi namukta me punna mangna waro bigano ai edum comment jing loin pajare ujare adum zamanaba comment ayam loi oigale ado sigi comment pathokpusida soigi balan giba yarogasu me punna mangna ngapiyo haiba aina haisari ado keno tawse video si di matang hislo salage aduga nungai paw mana khoi hada aigi channel gi oina namjaba pirangi khudol hairiba web series asi athuba matamna mayam gi mafumda khudon tamjaragani mayam su puna ngai biramo aduga mayam su hena support tawbiro loi sanbada aigi channel sibu subscribe tawdriba chinnaw amadi ujaguru imai don mayam subscribe tawsanbiro like tawsanbiro video kudimakta comment tawsanbiro mayam gi apapamda si semto si tawro haibado comment haibiramo adagi share tawbiro amuktang di aigi channel je tang mayam gi seba ai mayam gi seba tang tawba ngamba oijage aduga ngisi video si di matang solution jerage choi gi bulan ki biyo so mayam na ngapiramo ngapiro ado video se ngisi di matang solution jerage matang gi video da muthaina se mayam